ꯃꯌꯥꯝꯕꯨ ꯑꯍꯟꯃꯛꯇꯗ ꯋꯥꯔꯤꯅ ꯆꯨꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛ ꯅꯣꯟꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯑꯩꯈꯣꯏꯅ ꯉꯁꯤꯁꯨ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯋꯥꯔꯤ ꯑꯃ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯖꯔꯛꯂꯤ꯫ ꯉꯁꯤꯒꯤ ꯑꯩꯈꯣꯏꯅ ꯄꯨꯖꯔꯛꯂꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯅꯨꯃꯤꯠꯇꯨꯒꯤ ꯂꯃꯟ꯫ ꯋꯥꯔꯤꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯔꯣꯁꯟ ꯂꯩꯁꯥꯡꯊꯦꯝ꯫ ꯇꯥꯕꯤꯔꯁꯤ ꯅꯨꯃꯤꯠꯇꯨꯒꯤ ꯂꯃꯟ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯐꯨꯜ ꯁ꯭ꯇꯣꯔꯤ꯫ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯇꯥꯏꯕꯪ ꯊꯋꯥꯏ ꯄꯥꯟꯕ ꯀꯌꯥꯅ ꯑꯍꯤꯡ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯇꯝꯕꯥꯛꯇ ꯌꯥꯇꯥꯅꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯔꯣꯕꯤꯟ ꯑꯃꯗꯤ ꯊꯧꯕ ꯍꯤꯗꯥꯛ ꯉꯥꯎꯗꯨꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯊꯧꯗꯨꯅ ꯆꯤꯡꯌꯥꯒꯤ ꯂꯝꯕꯤ ꯑꯃꯗ ꯂꯥꯛꯏ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯁꯥꯗ ꯃꯐꯤ ꯊꯣꯡꯗꯕꯤ ꯃꯨꯔꯕ ꯁꯝꯂꯥꯡꯅ ꯃꯥꯏꯊꯣꯡ ꯑꯗꯨ ꯄꯨꯡꯀꯨꯞ ꯀꯨꯞꯁꯤꯜꯂꯤꯕꯤ ꯅꯨꯄꯤ ꯑꯃꯅ ꯔꯣꯕꯤꯟ ꯑꯃꯗꯤ ꯊꯧꯗꯨꯅ ꯂꯥꯛꯂꯤꯕ ꯒꯥꯔꯤ ꯑꯗꯨꯕꯨ ꯈꯝꯂꯛꯏ꯫ ꯔꯣꯕꯤꯟꯁꯨ ꯑꯗꯨꯝꯅ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯛꯄꯗꯨꯗ ꯃꯥꯅ ꯊꯧꯔꯝꯂꯤꯕ ꯒꯥꯔꯤ ꯑꯁꯤ ꯂꯦꯞꯇꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯔꯣꯕꯤꯟꯅ ꯊꯧꯕ ꯌꯦꯡꯉꯨꯅꯦ ꯑꯁꯨꯝꯅ ꯍꯥꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯉꯛꯅ ꯌꯦꯡꯉꯤ꯫ ꯑꯁꯨꯝꯅ ꯌꯦꯡꯂꯕ ꯇꯨꯡ ꯔꯣꯕꯤꯟꯅ ꯅꯨꯄꯤꯁꯤꯗ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯗꯥꯏꯗꯒꯤꯅꯣ? ꯃꯇꯧ ꯀꯔꯝꯅ ꯂꯥꯛꯂꯤꯕꯅꯣ? ꯐꯤꯕꯝ ꯑꯗꯨꯁꯨ ꯌꯥꯝꯅ ꯆꯥꯗ꯭ꯔꯤꯅꯦ ꯅꯪꯕꯣ?" ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯑꯁꯤ ꯂꯧꯊꯣꯛꯇꯨꯅ ꯅꯨꯄꯤ ꯑꯁꯤꯗ ꯄꯤꯁꯤꯜꯂꯤ꯫ ꯅꯨꯄꯤ ꯑꯗꯣ ꯅꯣꯟꯊꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯑꯁꯤ ꯅꯣꯟꯈꯠꯂꯛꯏ ꯑꯗꯨꯒ ꯃꯥꯅ ꯋꯥ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯁꯤꯡ, ꯑꯩꯒꯤ ꯃꯤꯡꯗꯤ ꯂꯥꯏꯖ ꯀꯧꯏ꯫ ꯅꯈꯣꯏꯕꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕ꯭ꯔꯣ?" ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤ ꯑꯁꯤ ꯈꯪꯅꯣꯛ ꯅꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯁꯤꯗ ꯑꯣꯟꯈꯠꯂꯛꯑꯝꯃꯤ꯫ ꯁꯛꯇꯝ ꯑꯁꯤ ꯎꯕꯗ ꯔꯣꯕꯤꯟ ꯊꯧꯕ ꯀꯤꯈꯤꯕꯅ ꯃꯁꯥꯁꯤꯡ ꯑꯁꯤ ꯆꯦꯡꯈꯩꯕꯒꯨꯝ ꯅꯤꯛꯈ꯭ꯔꯦ꯫ ꯂꯥꯏꯖꯅ "ꯍꯥꯠꯀꯅꯤ, ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯍꯥꯠꯀꯅꯤ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯥꯏꯖꯒꯤ ꯀꯤꯔꯕ ꯁꯧꯝ ꯑꯃꯒ ꯂꯣꯏꯅꯅ ꯅꯣꯛꯂꯛꯏ꯫ ꯔꯣꯕꯤꯟ ꯃꯇꯧ ꯑꯁꯤꯗ ꯀꯤꯕꯅ ꯇꯨꯡꯗ ꯂꯩꯔꯤꯕ ꯂꯧꯕꯨꯛ ꯑꯗꯣꯝ ꯇꯝꯅ ꯆꯦꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯔꯣꯕꯤꯟꯅ ꯆꯦꯟꯈꯤꯕ ꯑꯗꯨꯗ ꯊꯧꯕꯁꯨ ꯔꯣꯕꯤꯟꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯎꯗꯨꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯊꯧꯕ ꯀꯤꯅ "ꯏꯇꯥꯎ ꯔꯣꯕꯤꯟ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯉꯥꯏꯈꯣ, ꯅꯪꯅ ꯆꯦꯜꯂꯤꯕꯗꯨ ꯀꯗꯥꯏꯗꯅꯣ?" ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯥꯝꯗꯨꯅ ꯀꯧꯗꯨꯅ ꯆꯦꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯝꯕꯤꯗꯤ ꯀꯉꯥꯎꯅꯔꯦ꯫ ꯊꯧꯕꯅ ꯂꯝꯕꯤ ꯑꯃꯗ ꯑꯗꯨꯒ ꯔꯣꯕꯤꯟꯅ ꯃꯐꯝ ꯑꯃꯗꯅꯤ꯫ ꯔꯣꯕꯤꯟꯗꯤ ꯊꯋꯥꯏꯗꯕꯨ ꯍꯤꯡꯂꯕꯗꯤ ꯈꯟꯗꯨꯅ ꯊꯧꯕꯒ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ꯫ ꯊꯧꯕꯗꯤ ꯈꯔꯒ ꯍꯦꯟꯅ ꯀꯤꯒꯜꯂꯤ꯫ ꯃꯥꯅ ꯁꯨꯝ ꯆꯦꯜꯂꯛꯄꯗ ꯃꯥꯒꯤ ꯃꯥꯡꯗ ꯂꯧꯇꯥꯡ ꯁꯪ ꯑꯃ ꯂꯩꯔꯤꯕꯁꯤ ꯃꯥꯅ ꯎꯔꯦ꯫ ꯑꯁꯨꯝꯅ ꯊꯧꯕ ꯁꯪ ꯑꯁꯤ ꯇꯝꯅ ꯆꯦꯟꯁꯤꯟꯗꯨꯅ ꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯤꯛ ꯀꯞꯇꯨꯅ ꯇꯨꯃꯤꯟꯅ ꯇꯥꯁꯤꯜꯂꯤ ꯑꯗꯨꯒ ꯐꯝꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯅꯤ ꯊꯧꯕꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯍꯤꯛꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯑꯃꯨꯛ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯥꯏꯖꯒꯤ ꯊꯋꯥꯏꯅꯤ ꯇꯥꯔꯤꯕꯁꯤ꯫ ꯂꯥꯏꯖꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯍꯥꯏꯔꯛꯏ, "ꯍꯥꯠꯀꯅꯤ, ꯍꯥꯠꯀꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯊꯧꯕꯅ ꯂꯩꯔꯤꯕ ꯁꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯆꯠꯂꯤ꯫ ꯑꯁꯣꯝꯗꯅ ꯔꯣꯕꯤꯟ ꯃꯌꯨꯝ ꯇꯥꯅꯕ ꯆꯦꯜꯂꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯧꯕꯁꯨ ꯉꯔꯪ ꯉꯪꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯀꯤꯈꯤꯕꯅ ꯃꯍꯥꯛꯁꯦ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯆꯦꯟꯊꯣꯛꯂꯛꯑꯝꯃꯤ꯫ ꯃꯥꯅ ꯆꯦꯜꯂꯤꯕꯗꯨꯁꯨ ꯃꯝꯅꯒ ꯃꯝꯃꯅꯦ, ꯀꯗꯥꯏꯗꯅꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯀꯔꯤꯃꯠꯇ ꯇꯥꯗꯦ꯫ ꯊꯧꯕ ꯆꯦꯟꯅ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯎꯔꯦ, ꯉꯁꯥꯏ ꯃꯈꯣꯏꯅ ꯊꯦꯡꯅꯈꯤꯕ ꯑꯀꯤꯕ ꯁꯛꯇꯝ ꯑꯗꯨꯅ ꯃꯉꯣꯟꯗ ꯇꯥꯟꯅꯔꯛꯂꯤꯕꯁꯦ ꯃꯥꯅ ꯎꯔꯝꯃꯤ꯫ ꯂꯥꯏꯖꯅ ꯈꯣꯟꯖꯦꯜ ꯑꯁꯤ ꯀꯟꯅ ꯂꯥꯎꯔꯛꯏ, "ꯆꯦꯜꯂꯣ, ꯆꯦꯜꯂꯣ, ꯀꯗꯥꯏ ꯇꯥꯟꯅ ꯆꯦꯟꯒꯅꯤ? ꯆꯦꯜꯂꯕꯁꯨ ꯍꯥꯠꯀꯅꯤ, ꯆꯦꯜꯂꯕꯁꯨ ꯍꯥꯠꯀꯅꯤ." ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯊꯧꯕꯕꯨ ꯇꯥꯟꯅꯗꯨꯅ ꯂꯥꯎꯔꯤ꯫ ꯑꯁꯣꯝꯗ ꯔꯣꯕꯤꯟ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯔꯣꯕꯤꯟꯅ ꯃꯌꯨꯝꯒꯤ ꯒꯦꯠ ꯑꯁꯤ ꯍꯥꯡꯂꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯀꯟꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯅꯤ꯫ ꯔꯣꯕꯤꯟꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯔꯣꯕꯤꯟꯒꯤ ꯃꯃꯥ ꯑꯁꯪꯕꯤꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯀꯩꯗꯧꯔꯦꯅꯦꯍꯦ? ꯅꯁꯥꯗꯨꯕꯨ ꯍꯨꯃꯥꯡ ꯉꯥꯛꯇ ꯉꯥꯏꯔꯦ. ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯒꯦꯃꯦ?" ꯌꯥꯝꯅ ꯐꯤꯡꯅ ꯍꯥꯏꯔꯛꯏ꯫ ꯔꯣꯕꯤꯟꯅ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯃꯃꯥꯗ ꯂꯣꯏꯅ ꯇꯝꯈꯤ꯫ ꯑꯁꯪꯕꯤꯅ, "ꯍꯦ, ꯑꯗꯨꯗꯤ ꯏꯆꯥ ꯊꯧꯕꯅ ꯀꯗꯥꯏ ꯂꯩꯍꯧꯔꯕ? ꯃꯥꯅ ꯀꯝꯗꯧꯍꯧꯔꯕꯅꯣ?" ꯌꯥꯝꯅ ꯄꯥꯈꯠꯅ ꯑꯁꯪꯕꯤꯅ ꯊꯧꯕꯒꯤ ꯃꯃꯥꯗ ꯐꯣꯟ ꯇꯧꯔꯛꯂꯝꯃꯤ꯫ ꯂꯂꯤꯇꯥ ꯀꯧꯏ ꯊꯧꯕꯒꯤ ꯃꯃꯥꯁꯦ꯫ ꯂꯂꯤꯇꯥꯁꯨ, "ꯍꯣꯏ ꯇꯥꯏꯌꯦ, ꯀꯩꯗꯧꯔꯒꯦ ꯑꯁꯪꯕꯤ?" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯪꯕꯤꯅ ꯃꯥꯒꯤ ꯃꯆꯥꯅ ꯇꯝꯂꯤꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯂꯤꯇꯥꯗ ꯂꯣꯏꯅ ꯂꯤꯔꯝꯃꯤ꯫ ꯂꯂꯤꯇꯥ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯄꯥꯈꯠꯈꯤꯕꯅ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯈ꯭ꯔꯦ, ꯂꯩꯕ ꯉꯝꯗꯦ꯫ ꯂꯂꯤꯇꯥꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯃꯥꯒꯤ ꯅꯨꯄꯥ ꯇꯣꯝꯕꯅ ꯍꯥꯏꯔꯛꯏ, "ꯍꯩ, ꯀꯩꯗꯧꯔꯒꯦꯅꯦꯍꯦ? ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯔꯒ ꯅꯁꯥꯗꯨ ꯄꯥꯈꯠꯄꯒꯨꯝ ꯇꯧꯔꯤꯗꯨꯅ?" ꯂꯂꯤꯇꯥꯅ ꯇꯣꯝꯕꯗ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯝꯅꯔꯦ꯫ ꯑꯁꯣꯝꯗꯅ ꯊꯧꯕ ꯆꯦꯟꯕꯁꯤ ꯋꯥꯔꯗꯨꯅ ꯅꯥꯁꯤꯛ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ
ꯄꯣꯊꯥꯔꯝꯃꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯄꯣꯊꯥꯔꯤꯉꯩ ꯊꯧꯕꯒꯤ ꯂꯪꯕꯥꯜ ꯑꯁꯤꯗ ꯃꯈꯨꯠ ꯑꯃꯅ ꯇꯞꯅ ꯄꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯦ ꯐꯝꯂꯗꯤ ꯆꯦꯟꯕ ꯋꯥꯔꯕ꯭ꯔꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯀꯟꯅ ꯀꯟꯅ ꯅꯣꯛꯈꯠꯂꯛꯏ ꯊꯧꯕ ꯍꯟꯗꯛꯃꯛꯁꯨ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯗ ꯌꯥꯝꯅ ꯀꯤꯕ ꯍꯦꯟꯕꯗꯒꯤ ꯆꯦꯟꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯑꯁꯤ ꯊꯥꯡꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯈꯣꯡꯐꯝ ꯆꯥꯈꯤꯗꯕꯅ ꯊꯧꯕꯁꯦ ꯇꯨꯁꯤꯜꯂꯝꯃꯤ ꯃꯅꯥꯛꯇ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯅꯨꯡ ꯑꯃꯗ ꯃꯀꯣꯛ ꯑꯁꯤ ꯌꯩꯁꯤꯜꯂꯝꯃꯤ ꯃꯁꯥꯗ ꯆꯩꯅꯥ ꯐꯥꯎꯔꯕꯗ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯂꯥꯎꯔꯛꯏ ꯏꯃꯥ ꯏꯃꯥ ꯅꯆꯥ ꯌꯥꯝꯅ ꯋꯥꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯏꯃꯥ ꯏꯃꯥ ꯍꯥꯏꯗꯨꯅ ꯂꯥꯎꯖꯔꯛꯏ ꯑꯁꯨꯝꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯂꯥꯏꯖꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯊꯧꯕꯕꯨ ꯂꯥꯛꯇꯨꯅ ꯆꯤꯡꯂꯒ ꯎ ꯄꯥꯝꯕꯤ ꯑꯃꯗ ꯁꯥꯐꯨ ꯀꯟꯅ ꯂꯪꯉꯝꯃꯤ ꯃꯇꯧ ꯑꯁꯤꯗ ꯊꯧꯕ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯊꯧꯕ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯔꯣꯕꯤꯟꯒꯤꯁꯨ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯑꯃꯥꯏꯕꯒ ꯄꯨꯟꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯂꯂꯤꯇꯥꯅ ꯃꯆꯥꯅ ꯒ꯭ꯌꯥꯟ ꯂꯥꯛꯄꯁꯤ ꯎꯕ ꯃꯇꯝꯗ ꯍꯔꯥꯎꯖꯔꯝꯃꯤ ꯂꯂꯤꯇꯥꯅ ꯍꯥꯏꯔꯛꯏ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ ꯏꯃꯥꯗꯤ ꯏꯆꯥꯅ ꯋꯥꯈꯜ ꯃꯥꯡꯂꯒ ꯂꯩꯕꯗꯨꯗꯣ ꯏꯃꯥꯗꯤ ꯇꯧꯐꯝ ꯈꯪꯉꯨꯗ꯭ꯔꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯆꯔꯝꯃꯤ ꯊꯧꯕꯅ ꯏꯃꯥ ꯑꯩ ꯀꯩꯁꯨꯝ ꯇꯧꯗ꯭ꯔꯦ ꯑꯩ ꯃꯇꯧ ꯀꯔꯝꯅ ꯃꯁꯤꯗ ꯂꯩꯔꯝꯂꯤꯕꯅꯣ ꯉꯔꯥꯡꯒꯤ ꯅꯨꯄꯤꯗꯨꯅ ꯀꯅꯥ ꯃꯆꯥꯒꯤ ꯋꯥꯁꯤ ꯇꯥꯔꯕꯗ ꯂꯥꯏꯖꯅ ꯉꯔꯥꯡ ꯃꯉꯣꯟꯗ ꯔꯣꯕꯤꯟꯒꯤ ꯃꯃꯥꯅ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯃꯆꯥꯗ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯧꯕꯒꯤ ꯃꯄꯥ ꯇꯣꯝꯕꯅ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯕꯨ ꯀꯧꯔꯗꯨꯅ ꯊꯧꯕꯕꯨ ꯊꯤꯕ ꯂꯥꯛꯄꯗ ꯃꯆꯥ ꯑꯁꯤꯅ ꯅꯥꯁꯤꯛ ꯑꯃꯒꯤ ꯃꯈꯣꯡꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯃꯈꯣꯏꯅ ꯃꯌꯨꯝꯗ ꯄꯨꯔꯛꯈꯤꯕꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤꯁꯨ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯃꯥꯏꯕꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯌꯦꯡꯉꯣꯏ ꯏꯆꯥꯆꯥ ꯊꯋꯥꯏ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯁꯦꯟꯅꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯇꯥꯕ ꯃꯇꯝꯗ ꯂꯥꯏꯒ ꯊꯧꯔꯝ ꯑꯃꯗꯤ ꯇꯧꯗꯕ ꯌꯥꯔꯣꯏ ꯋꯥ ꯃꯔꯛ ꯊꯠꯂꯗꯨꯅ ꯑꯁꯪꯕꯤꯅ ꯍꯥꯏꯔꯛꯏ ꯑꯣꯖꯥ ꯊꯧꯔꯝ ꯑꯗꯨ ꯇꯧꯈ꯭ꯔꯕꯗꯤ ꯏꯆꯥꯁꯤꯡꯁꯦ ꯀꯩꯁꯨꯝ ꯇꯧꯔꯔꯣꯏꯗ꯭ꯔꯥ ꯋꯥꯁꯤ ꯇꯥꯔꯗꯨꯅ ꯅꯤꯡꯊꯦꯝꯅ ꯃꯈꯨꯝꯃꯛꯏ ꯌꯦꯡꯁꯤ ꯃꯗꯨ ꯑꯩꯅ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯍꯥꯏꯕ ꯉꯝꯗꯦ ꯊꯋꯥꯏꯗꯨꯅ ꯄꯥꯝꯂꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯍꯥꯟꯅ ꯈꯪꯈꯤꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏꯁꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤ ꯉꯥꯏꯕ ꯇꯥꯈꯤ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯈꯨꯔꯨꯝꯒꯗꯕ ꯄꯨꯡꯖꯥ ꯑꯗꯨ ꯌꯧꯔꯛꯂꯦ ꯃꯈꯣꯏ ꯄꯨꯂꯞ ꯄꯨꯟꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯅꯤꯡꯊꯦꯝꯅ ꯐꯔꯦ ꯑꯩ ꯊꯋꯥꯏ ꯑꯗꯨꯕꯨ ꯀꯧꯅꯕ ꯇꯧꯔꯒꯦ ꯀꯔꯤ ꯃꯥꯒꯤ ꯃꯃꯤꯡ ꯑꯗꯨꯕꯨ ꯂꯥꯏꯖ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯔꯣꯕꯤꯟꯅ ꯑꯣꯖꯥ ꯃꯥꯅꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕꯗꯣ ꯂꯥꯏꯖ ꯍꯥꯏꯕꯅꯤ ꯅꯤꯡꯊꯦꯝꯅ ꯑꯩ ꯀꯧꯔꯒꯦꯀꯣ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯦꯝꯅ ꯃꯆꯤꯟꯅ ꯂꯥꯏꯔꯣꯟ ꯈꯔ ꯁꯣꯟꯗꯨꯅ ꯊꯋꯥꯏ ꯑꯗꯨꯕꯨ ꯀꯧꯔꯛꯂꯦ ꯑꯁꯣꯝꯗꯅ ꯂꯥꯏꯖ ꯃꯥꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯧꯔꯛꯂꯦ ꯈꯟꯕꯗ ꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯂꯅꯤ ꯈꯟꯗꯨꯅ ꯀꯟꯅ ꯀꯟꯅ ꯅꯣꯛꯏ ꯍꯧꯖꯤꯛ ꯊꯋꯥꯏ ꯑꯁꯤ ꯂꯥꯛꯂꯦ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯅꯍꯥꯛ ꯂꯥꯛꯂꯕ꯭ꯔꯥ ꯍꯥꯏꯌꯨ ꯅꯍꯥꯛꯅ ꯃꯈꯣꯏ ꯑꯅꯤꯗꯒꯤ ꯀꯔꯤ ꯄꯥꯝꯕꯅꯣ ꯍꯥꯏꯌꯨ ꯂꯥꯏꯖꯅ ꯑꯩ ꯃꯈꯣꯏ ꯑꯅꯤꯕꯨ ꯄꯨꯗꯨꯅ ꯆꯠꯄ ꯄꯥꯝꯃꯤ ꯑꯁꯤ ꯑꯃꯨꯛ ꯍꯥꯏꯔꯒ ꯀꯟꯅ ꯀꯟꯅ ꯅꯣꯛꯏ ꯅꯤꯡꯊꯦꯝꯅ ꯀꯔꯤ ꯃꯔꯝꯗꯒꯤ ꯃꯈꯣꯏꯕꯨ ꯅꯪꯅ ꯄꯨꯒꯗꯧꯔꯤꯕ ꯂꯥꯏꯖꯅ ꯍꯥꯠꯀꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯤ ꯈꯨꯗꯤꯡꯃꯛ ꯍꯥꯠꯀꯅꯤ ꯅꯤꯡꯊꯦꯝꯅ ꯀꯔꯤ ꯃꯇꯤꯛ ꯂꯩꯗꯅ ꯑꯩꯒꯤ ꯃꯥꯡꯗ ꯃꯈꯣꯏꯕꯨ ꯍꯥꯠꯀꯗꯧꯔꯤꯕ ꯃꯗꯨ ꯅꯠꯇꯕ ꯅꯪꯒꯤ ꯑꯄꯥꯝꯕ ꯍꯥꯏꯌꯨ ꯂꯥꯏꯖꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯃꯇꯦꯡ ꯃꯈꯣꯏ ꯑꯅꯤꯅ ꯄꯥꯡꯕ ꯉꯝꯒꯗ꯭ꯔꯥ ꯃꯈꯣꯏ ꯑꯅꯤꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯇꯥꯏ ꯅꯤꯡꯊꯦꯝꯅ ꯀꯔꯤ ꯃꯇꯦꯡ ꯊꯋꯥꯏ ꯅꯪꯒꯤꯕꯣ ꯂꯥꯏꯖꯅ ꯉꯁꯤꯗꯒꯤ ꯆꯍꯤ 2 ꯃꯃꯥꯡ ꯑꯁꯤꯗ ꯑꯩ ꯍꯦꯔꯣꯖꯤꯠ ꯀꯧꯕ ꯅꯨꯄꯥ ꯑꯁꯤꯒ ꯅꯨꯡꯁꯤ ꯃꯔꯤ ꯊꯝꯈꯤ ꯏꯕꯥꯅꯤꯅ ꯅꯨꯡꯁꯤꯅꯕ ꯆꯍꯤ ꯑꯃꯔꯣꯝ ꯐꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯤ ꯆꯤꯡꯈꯩ ꯌꯨꯍꯦꯜ ꯂꯥꯛꯄ ꯃꯈꯣꯏ ꯑꯩꯒꯤ ꯂꯩꯀꯥꯏꯒꯤ ꯏꯕꯨꯡꯅꯤ ꯆꯤꯡꯈꯩꯅ ꯑꯩꯕꯨ ꯃꯥꯒꯤ ꯑꯣꯏꯅꯕ ꯍꯣꯠꯅꯔꯛꯂꯝꯃꯤ ꯃꯇꯧ ꯑꯁꯦ ꯑꯩꯅ ꯈꯪꯂꯛꯄꯗꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯅꯔꯤꯕ ꯍꯦꯔꯣꯖꯤꯠꯇꯁꯨ ꯑꯩꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯈꯤ ꯃꯍꯥꯛꯅꯁꯨ ꯑꯩꯕꯨ ꯆꯦꯛꯁꯤꯟꯅ ꯂꯩꯅꯅꯕ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯇꯠꯇꯅ ꯎꯅꯔꯝꯃꯤ ꯅꯣꯡꯃ ꯆꯤꯡꯈꯣꯡ ꯑꯗꯨꯗ ꯑꯩ ꯑꯃꯗꯤ ꯇꯥꯃꯣ ꯍꯦꯔꯣꯖꯤꯠ ꯏꯕꯥꯅꯤ ꯎꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯅꯤ ꯆꯤꯡꯈꯩꯒꯤ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯁꯤꯡ ꯂꯥꯛꯇꯨꯅ ꯀꯥꯔꯟ ꯇꯥꯕ ꯍꯧꯔꯛꯈꯤ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯃꯤꯠꯃꯥꯡꯗ ꯎꯍꯟꯕꯒꯤ ꯃꯑꯣꯡꯗ ꯇꯝꯂꯛꯏ ꯆꯤꯡꯈꯩꯅ ꯂꯥꯏꯖ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯅꯨꯄꯥꯁꯤꯅ ꯀꯅꯥ ꯂꯥꯏꯖꯅ ꯑꯩ ꯈꯪꯅꯕꯅꯤ ꯇꯥꯃꯣ ꯆꯤꯡꯈꯩ ꯋꯥꯔꯤ ꯁꯨꯝ ꯁꯥꯔꯝꯕꯅꯤ ꯋꯥꯁꯤ ꯇꯥꯔꯕꯗ ꯌꯨꯍꯦꯟꯅ ꯀꯔꯦꯝꯅꯅ ꯍꯥꯏꯔꯛꯏ ꯑꯣ ꯅꯪꯒ ꯅꯨꯡꯁꯤꯅꯕ
ꯍꯣꯏꯗ ꯍꯣꯏꯗ ꯑꯗꯨ ꯂꯥꯏꯖ ꯅꯪꯒ ꯊꯨꯡꯅꯒꯗꯕꯗꯤ ꯃꯥ ꯅꯠꯇꯦꯀꯣ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯎ ꯂꯥꯏꯖꯅ ꯀꯩꯅꯣ ꯅꯣꯏꯅ ꯈꯜꯂꯤꯁꯤ ꯀꯩꯅꯣꯕ ꯀꯥꯟꯅꯗꯕꯗ ꯑꯗꯨꯝ ꯇꯧꯒꯅꯨ ꯌꯥꯔꯦ ꯅꯈꯣꯏ ꯆꯠꯈ꯭ꯔꯣ ꯑꯩꯈꯣꯏꯗ ꯂꯛꯅꯒꯗꯕ ꯀꯔꯟ ꯇꯥꯒꯗꯕ ꯑꯣꯏꯔꯗꯤ ꯆꯠꯈ꯭ꯔꯣ ꯂꯥꯛꯄ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯀꯩꯅꯣ ꯀꯔꯟ ꯇꯥꯕ ꯍꯥꯏꯕꯗꯤ ꯑꯁꯦꯡꯕꯗꯨ ꯍꯥꯏꯕꯅꯤ ꯅꯠꯇ꯭ꯔꯅ ꯏꯇꯥꯎ ꯆꯤꯡꯈꯩ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏꯁꯤꯅ ꯀꯔꯦꯝꯅꯅ ꯅꯣꯛꯂꯤ ꯃꯁꯤꯗꯒꯤ ꯍꯦꯔꯣꯖꯤꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯃꯇꯝꯁꯨ ꯌꯥꯝꯅ ꯆꯥꯎꯈꯠꯂꯕꯅꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯈꯜꯂꯤꯕꯁꯤꯗꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯑꯣꯏꯔꯣꯏꯗꯕ ꯋꯥꯅꯤ ꯂꯥꯛꯑꯣ ꯂꯥꯏꯖ ꯆꯠꯁꯤ ꯊꯕꯛ ꯂꯩꯇꯕ ꯃꯤꯔꯦꯝꯁꯤꯡ ꯑꯁꯤꯒ ꯃꯥꯟꯅꯕ ꯍꯣꯠꯅꯗꯦ ꯂꯥꯏꯖꯅ ꯍꯣꯏ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯂꯥꯛꯄꯅ ꯅꯪ ꯉꯥꯏꯈꯣ ꯂꯥꯛꯄꯒꯤ ꯋꯥꯁꯤ ꯃꯔꯛ ꯊꯠꯂꯒ ꯆꯤꯡꯈꯩꯅ ꯍꯥꯏꯔꯛꯏ ꯉꯥꯏꯈꯣ ꯉꯁꯤꯒꯤꯗꯤ ꯆꯠꯁꯈ꯭ꯔꯁꯅꯨ ꯁꯖꯤ ꯑꯃꯣꯝ ꯃꯥꯅ ꯀꯩꯒꯤ ꯃꯃꯥꯡꯗ ꯃꯁꯣꯡ ꯐꯜꯂꯕꯗꯤ ꯀꯔꯤ ꯇꯧꯅꯤ ꯈꯪꯕ꯭ꯔꯥ ꯃꯃꯥ ꯊꯧꯔꯥꯅꯤ ꯎꯒꯗꯕꯅꯤ ꯌꯨꯍꯦꯟꯅ ꯏꯇꯥꯎ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯂꯧꯗ꯭ꯔꯕꯁꯨ ꯃꯥꯕꯨ ꯃꯥꯡꯍꯟꯕꯗꯤ ꯄꯥꯝꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦ ꯂꯥꯛꯄꯅ ꯑꯩ ꯇꯧꯔꯛꯀꯦ ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤꯗꯤ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯀꯔꯤ ꯍꯥꯏꯒꯦ ꯆꯤꯡꯈꯩ ꯃꯗꯨꯃꯛ ꯍꯦꯛ ꯊꯣꯛꯀꯗꯕꯅꯤ ꯀꯥꯟꯅꯗꯦ ꯂꯥꯎ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡ ꯌꯨ ꯊꯛꯄ ꯆꯠꯅꯈ꯭ꯔꯦ ꯂꯥꯏꯖ ꯑꯃꯗꯤ ꯍꯦꯔꯣꯖꯤꯠꯁꯨ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯔꯤ ꯂꯥꯏꯖꯅ ꯉꯁꯥꯏꯒꯤ ꯐꯠꯇꯕꯁꯤꯡꯗꯣ ꯑꯩꯗꯤ ꯌꯥꯝꯅ ꯀꯤ ꯃꯈꯣꯏꯒꯤ ꯃꯇꯧꯁꯦ ꯌꯥꯝꯅꯁꯨ ꯍꯩꯅꯗꯦ ꯍꯦꯔꯣꯖꯤꯠꯅ ꯀꯩꯁꯨ ꯈꯜꯂꯨꯅꯨꯕ ꯑꯩ ꯂꯩꯔꯤꯉꯩꯁꯤꯗ ꯅꯪꯒꯤ ꯇꯨꯕꯨꯝ ꯅꯥꯝꯃ ꯁꯣꯛꯄ ꯐꯥꯎꯕ ꯌꯥꯔꯣꯏꯅꯦ ꯑꯗꯨꯕꯨ ꯐꯤꯕꯝ ꯑꯁꯤꯗ ꯅꯪꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯂꯥꯞꯅ ꯊꯝꯒꯅꯤ ꯑꯩ ꯑꯁꯨꯝꯅ ꯅꯪꯕꯨ ꯀꯨꯏꯅ ꯊꯝꯕꯁꯤ ꯄꯥꯝꯗꯦ ꯅꯨꯃꯤꯠ 10ꯅꯤꯃꯨꯛꯇꯤ ꯉꯥꯏꯈꯣ ꯑꯩ ꯅꯪꯕු ꯌꯨꯝꯗ ꯄꯨꯁꯤꯟꯅꯕ ꯇꯧꯔꯒꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯈꯣꯏꯅ ꯅꯪꯉꯣꯟꯗ ꯀꯩꯁꯨꯝ ꯇꯧꯕ ꯉꯝꯗꯦꯗꯅ ꯂꯥꯏꯖꯅ ꯑꯩ ꯈꯔ ꯊꯨꯅ ꯅꯪꯒꯤ ꯅꯥꯛꯇ ꯄꯨꯕꯤꯔꯣ ꯍꯦꯔꯣꯖꯤꯅ ꯍꯣꯏꯕꯁꯦ ꯑꯗꯨ ꯊꯦꯡꯉꯤ ꯇꯨꯝꯃꯨꯁꯦ ꯅꯨꯡꯁꯤꯕꯤ ꯑꯩꯁꯨ ꯇꯨꯝꯃꯒꯦ ꯂꯥꯏꯖꯅ ꯇꯨꯝꯃꯒꯦ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯈꯔ ꯁꯥꯔꯝꯂꯒ ꯑꯅꯤ ꯑꯁꯦ ꯇꯨꯝꯅꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯏꯖ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯑꯝꯃꯤ ꯂꯥꯏꯖꯅ ꯏꯁꯤꯡ ꯁꯣꯛꯂꯒ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗ ꯆꯤꯡꯈꯩ ꯈꯣꯏꯒꯤ ꯀꯥꯡꯕꯨ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯝꯃꯤ ꯂꯥꯛꯄꯅ ꯏꯇꯥꯎ ꯂꯥꯏꯖꯅꯤꯍꯦ ꯆꯤꯡꯈꯩꯅ ꯃꯥꯅꯦ ꯉꯁꯤꯗꯤ ꯈꯪꯅꯤꯍꯦ ꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯒꯤ ꯃꯅꯥꯛ ꯇꯝꯅ ꯅꯛꯁꯤꯜꯂꯛꯂꯦ ꯂꯥꯏꯖꯅ ꯍꯨꯏꯁꯤꯡꯁꯦ ꯑꯃꯨꯛ ꯊꯦꯡꯅꯔꯤꯅꯤ ꯆꯤꯡꯈꯩꯅ ꯂꯥꯏꯖ ꯏꯁꯤꯡ ꯁꯣꯛꯎꯔꯤꯔꯣ ꯂꯥꯏꯖꯅ ꯅꯃꯤꯠꯇꯨ ꯎꯗꯕ꯭ꯔꯣ ꯑꯩꯅ ꯇꯧꯔꯤꯁꯦ ꯅꯃꯤꯠꯀ ꯄꯥꯟꯗꯕ꯭ꯔꯕ ꯂꯥꯛꯄꯅ ꯀꯔꯤ ꯋꯥꯇꯥꯅꯨꯗꯦ ꯌꯨꯍꯦꯟꯅ ꯂꯥꯏꯖ ꯅꯨꯄꯤꯅ ꯌꯥꯝꯅ ꯀꯟꯅ ꯃꯨꯛꯀꯅꯨ ꯅꯪ ꯑꯐꯕ ꯑꯣꯏꯔꯣꯏꯀꯣ ꯂꯥꯏꯖꯅ ꯌꯥꯔꯦ ꯃꯥꯏ ꯄꯥꯟꯗꯕ ꯍꯨꯏꯁꯤꯡ ꯅꯈꯣꯏꯒ ꯑꯣꯟꯁꯤꯟꯅꯔꯒ ꯈꯣꯡꯒꯗꯕ ꯍꯨꯏꯗꯣ ꯑꯩꯗ ꯅꯠꯇꯦ ꯆꯠꯊꯣꯛꯑꯁꯤ ꯑꯩ ꯆꯠꯀꯦ ꯆꯤꯡꯈꯩꯅ ꯉꯁꯤꯗꯤ ꯃꯊꯧꯅꯥ ꯌꯥꯝꯅ ꯂꯩꯅꯦ ꯃꯊꯧꯅꯥ ꯂꯩꯕꯤ ꯍꯨꯏꯁꯦ ꯉꯁꯤꯗꯤ ꯆꯤꯛꯄ ꯇꯥꯔꯦꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯅꯣꯛꯏ ꯆꯤꯡꯈꯩꯅ ꯂꯥꯏꯖꯒꯤ ꯈꯨꯗꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯊꯨꯅ ꯇꯥꯞ ꯄꯥꯏ ꯂꯥꯏꯖꯅ ꯊꯥꯗꯣꯛꯎꯁꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯀꯌꯥ ꯑꯃꯕꯨ ꯇꯥꯅꯕ ꯂꯥꯏꯖꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯀꯅꯥ ꯂꯩꯒꯦ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯖꯔꯛꯏ ꯂꯥꯏꯖꯅ ꯂꯥꯎꯕꯁꯤ ꯇꯥꯕꯗꯒꯤ ꯃꯅꯥ ꯑꯁꯤꯗ ꯗꯨꯀꯥꯟ ꯐꯝꯂꯤꯕ ꯃꯤ ꯈꯔ ꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯅꯨꯄꯤꯗ ꯊꯥꯗꯣꯛꯑꯣ ꯌꯥꯝꯅ ꯊꯨꯅ ꯊꯥꯗꯣꯛꯑꯣꯅꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ ꯂꯥꯛꯄꯅ ꯏꯇꯥꯎ ꯃꯤ ꯂꯥꯛꯑꯦ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯍꯥꯏꯔꯛꯏ ꯆꯤꯡꯈꯩꯅ ꯂꯥꯏꯖꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯃꯊꯪꯗꯤ ꯅꯪ ꯅꯨꯡꯉꯥꯏꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯦ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯈꯤꯔꯝꯃꯤ ꯂꯥꯏꯖ ꯃꯌꯨꯝꯗ ꯌꯥꯝꯅ ꯄꯥꯈꯠꯍꯜꯂꯛꯂꯝꯃꯤ ꯃꯥꯒꯤ ꯐꯣꯟ ꯑꯁꯤꯁꯨ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯁꯤꯗ ꯍꯦꯔꯣꯖꯤꯠꯀꯤ ꯃꯤꯁ ꯀꯣꯜ 3 ꯂꯩꯔꯝꯃꯤ ꯂꯥꯏꯖꯅ ꯍꯨꯏꯁꯤꯡꯗꯨꯅ ꯍꯦꯛ ꯌꯦꯜꯂꯤꯉꯩꯁꯤꯗ ꯃꯇꯝꯁꯦ ꯂꯣꯏꯅ ꯃꯥꯡꯉꯦꯗ ꯀꯣꯜꯒꯁꯦ ꯑꯃꯠꯇ ꯑꯣꯛꯄ ꯅꯪꯍꯧꯗ꯭ꯔꯦꯕ ꯂꯥꯏꯖ ꯍꯦꯔꯣꯖꯤꯠꯇ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯑꯍꯥꯟꯕ ꯇꯧꯕ ꯃꯇꯝꯗꯤ ꯄꯥꯏꯔꯛꯇ꯭ꯔꯦ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯇꯧꯕꯗꯒꯤ ꯍꯦꯔꯣꯖꯤꯠ ꯀꯣꯜ ꯄꯥꯏꯔꯛꯂꯝꯃꯤ ꯍꯦꯔꯣꯖꯤꯠꯅ ꯂꯥꯏꯖ ꯅꯪꯕꯨ ꯀꯥꯏꯗ ꯆꯠꯂꯨꯒꯦ ꯐꯣꯟꯒ ꯄꯥꯏꯔꯛꯇ꯭ꯔꯤꯗꯨꯅ ꯂꯥꯏꯖꯅ ꯏꯁꯤꯡ ꯁꯣꯛꯎꯕꯅꯤ ꯑꯗꯨꯒ ꯍꯨꯏꯁꯤꯡꯗꯨꯅ ꯑꯃꯨꯛ ꯆꯤꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯗꯒꯤ ꯃꯇꯝꯁꯤ ꯊꯦꯡꯈꯤꯕꯅꯤ ꯍꯦꯔꯣꯖꯤꯠꯅ ꯅꯈꯣꯏ ꯑꯗꯨꯋꯥꯏꯗꯕꯨ ꯍꯨꯏ ꯑꯉꯥꯎꯕꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯗꯤ ꯂꯥꯛꯇꯕꯒ ꯇꯜꯂꯦꯗ ꯂꯥꯏꯖꯅ ꯐꯥꯒꯤ ꯃꯇꯥꯡ ꯆꯥꯗꯦꯀꯣ ꯃꯤꯅ ꯁꯥꯎꯔꯤꯀꯥꯟꯁꯤꯗ ꯍꯦꯔꯣꯖꯤꯠꯅ ꯅꯪꯕꯨ ꯍꯨꯏꯅ ꯆꯤꯛꯀꯦ ꯇꯧꯏ ꯍꯥꯏꯕꯗꯥꯏꯅꯦ ꯂꯥꯏꯖꯅ ꯍꯨꯏ ꯍꯥꯏꯕꯗꯤ
ngarang mi angau singdo hui man singdo aduni Herojina o laijana ai thamage horen torage sak thonaba torukige Herojina khumi hoi hoi phare phare ai su ngihak sanaba chaluge asumna hainaraduna ani ase phone thamnakri numidangi matamsu lakhirami chingkhai lakpu yuhenwa ngasidi yamna kan ngorami yuhenna idaw maduki laija haibi nupido pharase haibu kari kaige lakpana makhumi idaw haigumdana pharasi mahakse mangap yamna haigali chingkhaina masi yamna phawra maline he adu waragadi salma taredana matamna sum hawkibana sayolnamaki matung haibado urakle Herojina laida call toraklami laiju phone parakle Herojina laida ngasise numusi yana phai horen numidang waram pung ahum makhairam tarakpa dwaida ibanigi hanagi unafam singkhongdo ajuda nang lao laijana ai sudana lakki asumna hainaduna bakhoi ani ku unafam matam thanakre phone ju thamnakre asomdana singkhai hoigi kangbu ase laijabu phanaba yamna kan honarami lakpana ngasidi mabu soidanmaki phagadabani chingkhaina ngasidi magi numi surabani asi haidana makhoise harau tayam nokle matam hokre laija amadi herojit makhoi animi unafam singkhong aduda wari saduna leiri somdasu lakwa maki gari asi thauduna mayumna halakpada laija gi herojit ku unaribase man ure lakpana singkhai amadi yuhenda yamathuna phone tawduna paw haikirami lakpana itaw lao leire singkhong aduda sabi sano anido wari sanare siloknari lao yam nungana wari saringa sida ngasidi makhoigi mathau mangomse tawrusi lao itaw asidagi singkhai yuhen singkhong adu tamalai lakpagasu makhoi puna thengnare lao changlasi lao haduna makhoise chalai singkhaina ngaiko nakhoi ani chango aduga wari sajilo ai tunglomdagi tamalage aduga nupa se hana mathau torake lakpa madi yuhen hoi haraduna laijo khun leiba mafam asom tamna changsili lakpana laija ngasi din nangi no mit suredana Herojina he kaino nakhoina pamsi kaino mise khara khara usitna badi phabani yuhenna akhoi usichei ko akhoi gi apama se hayu haragana laija se thanamu aduga nang lemna chakro aduga nangi su aphaba oinida laijana he nakhoina torisi kaino sagi wakana thado chalo yam thuna chakro chalo lakpana hi nupi macha siam phawrene asi haduna laija gi makhudang sida tap paraga singi toy matam masida Herojina lakp ki mamai sida kin thinjili yuhenna su yamna thuna Herojit ki mamai tamna kin thinjilami Herojit sauba yamna henkibadagi manaka tarama nungama yam thuna kungali aduga yuhenda su gi haduna hek tobaga ngasai makhai lumdunu leidiba singkhai thoroktuna mana paramni utup aduna Herojit ki mako asida sapu kana thoroklami sathiraba akiba phanglaba mataw asida laija chansilaktuna Herojit pu kongkhatli aduga kapcharami lakpana singkhaina pariba utubase mana mamulle aduga aingonda kin thilakpa aingonda kin thilakpa nang khangani haduna utubase manmu pare aduga Herojit pu mako asida amkasu sapu kana thulami Herojit ningamdabagi pi sinthaduna laijdi yengli haba khaktani Herojit hogat phau kari mata ngamdre masigi matung tarakpada singkhai lakpu yuhen makhoi ahum changduna Herojit ki mangmaktada laijabu sarak tambikre asumna laijabu sarak tamba matungda makhoina hare itaw sumana thalamba tarabadi yaroi kamain to sige yuhenna chume fare nupa asidi thori yalaga thalamase aduga nupi asibuna hatolaga mina uroidaba mafam amda langtho amase singkhaina adubu yagadrane yani asumna Herojit puna thori yansin biramle aduga laijabuna asongba mi kana changmang ngamoidaba yamsu chokma mafamada hondoklami mataw asumna Herojit ki hakchang adubadi mathau mangam loina tawki
ꯑꯗꯨꯕꯨ ꯂꯥꯏꯖꯒꯤꯗꯤ ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯁꯨꯛꯄ ꯁꯣꯡꯕꯅ ꯉꯁꯤ ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯆꯪꯗꯕꯅ ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯊꯦꯡꯅꯗꯕꯅꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯀꯔꯤꯃꯠꯇ ꯐꯥꯎꯕ ꯐꯪꯕ ꯉꯝꯗꯦ ꯑꯁꯨꯝꯅ ꯉꯁꯥꯏ ꯃꯈꯩ ꯋꯥꯔꯤ ꯂꯤꯔꯝꯂꯤꯕ ꯂꯥꯏꯖꯗꯣ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯂꯤ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯐꯔꯦ ꯅꯪꯒꯤ ꯃꯇꯦꯡꯁꯤ ꯀꯔꯤꯅꯣ ꯍꯥꯏꯌꯣ ꯂꯥꯏꯖꯅ ꯑꯩꯒꯤ ꯃꯇꯦꯡ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯑꯩꯅ ꯍꯥꯠꯄ ꯉꯝꯍꯟꯕꯤꯌꯣ ꯔꯣꯕꯤꯟꯅ ꯃꯇꯧ ꯀꯔꯝꯅ ꯂꯥꯏꯖꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯤꯡꯈꯣꯡ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯐꯥꯝ ꯑꯃ ꯂꯩꯔꯤꯕꯁꯤꯗ ꯍꯧꯖꯤꯛꯁꯨ ꯃꯈꯣꯏ ꯂꯩꯔꯤ ꯃꯈꯣꯏꯕꯨ ꯑꯩꯉꯣꯟꯗ ꯑꯃꯃꯝꯗꯪ ꯑꯣꯏꯅ ꯁꯤꯟꯅꯕꯤꯌꯣ ꯑꯗꯨꯒ ꯋꯥ ꯑꯃꯅ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯁꯤꯔꯤꯕ ꯖꯟꯇ꯭ꯔꯁꯦ ꯅꯈꯣꯏꯅ ꯂꯧꯊꯣꯛꯀꯗꯕꯅꯤ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯑꯄꯥꯝꯕꯁꯦ ꯊꯨꯡꯍꯟꯗ꯭ꯔꯕ ꯅꯈꯣꯏ ꯑꯃꯠꯇ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ ꯊꯧꯕꯅ ꯐꯔꯦ ꯃꯗꯨꯅ ꯂꯣꯏꯔꯕ꯭ꯔꯥ ꯅꯪꯒꯤ ꯑꯄꯥꯝꯕ ꯂꯥꯏꯖꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯍꯥꯠꯂꯕ ꯃꯇꯨꯡ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤ ꯂꯩꯔꯝꯂꯦꯟ ꯌꯧꯍꯟꯕꯤꯌꯨ ꯑꯁꯤ ꯍꯥꯏꯅꯔꯗꯨꯅ ꯂꯥꯏꯖ ꯆꯠꯈ꯭ꯔꯦ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯁꯨ ꯔꯣꯕꯤꯟ ꯑꯃꯗꯤ ꯊꯧꯕꯅ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯨꯔꯦ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯅꯣꯡꯁꯨ ꯉꯜꯂꯛꯂꯦ ꯔꯣꯕꯤꯟ ꯊꯧꯕ ꯋꯥ ꯇꯥꯅꯔꯝꯃꯤ ꯊꯧꯕꯅ ꯏꯇꯥꯎ ꯑꯩꯈꯣꯏ ꯉꯁꯤꯃꯛ ꯊꯕꯛ ꯑꯁꯤꯕꯨ ꯄꯥꯡꯊꯣꯛꯁꯤ ꯍꯥꯏꯔꯤꯕ꯭ꯔꯥ ꯔꯣꯕꯤꯟꯅ ꯈꯨꯝꯃꯤ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗꯕꯅꯤ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯔꯣꯕꯤꯟ ꯊꯧꯕ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 5 ꯇꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯐꯥꯝ ꯑꯗꯨ ꯇꯝꯕ ꯂꯥꯛꯑꯝꯃꯤ ꯐꯥꯝ ꯑꯁꯤꯒꯤ ꯆꯪꯐꯝ ꯂꯩꯔꯛ ꯑꯗꯨꯗ ꯔꯣꯕꯤꯟ ꯊꯧꯕ ꯇꯞꯅ ꯇꯞꯅ ꯂꯥꯛꯏ ꯃꯐꯝ ꯑꯁꯤ ꯍꯦꯛ ꯌꯧꯕꯒ ꯔꯣꯕꯤꯟꯅ ꯍꯥꯟꯅ ꯎꯔꯔꯦ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯌꯨ ꯊꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕ ꯃꯇꯧ ꯑꯁꯤ ꯎꯕꯗꯒꯤ ꯊꯧꯕ ꯑꯃꯗꯤ ꯔꯣꯕꯤꯟ ꯐꯥꯝ ꯑꯁꯤꯒꯤ ꯃꯆꯤ ꯃꯔꯨ ꯑꯃꯗ ꯇꯨꯃꯤꯟꯅ ꯂꯨꯝꯗꯨꯅ ꯄꯥꯛꯊꯗꯨꯅ ꯂꯩꯈ꯭ꯔꯦ ꯆꯤꯡꯈꯩꯅ ꯏꯇꯥꯎ ꯑꯅꯤ ꯑꯩ ꯇꯨꯝꯂꯝꯂꯒꯦ ꯅꯈꯣꯏ ꯑꯅꯤꯁꯨ ꯆꯪꯂꯛꯎꯀꯣ ꯂꯥꯛꯄꯅ ꯇꯨꯝꯃꯣ ꯇꯨꯝꯃꯣ ꯑꯩꯈꯣꯏꯗꯤ ꯉꯥꯏꯍꯥꯛ ꯃꯩꯁꯦ ꯇꯤꯡꯅ ꯈꯔ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯛꯀꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯌꯨꯍꯦꯟꯅ ꯏꯇꯥꯎ ꯌꯥꯗ꯭ꯔꯦꯍꯦ ꯃꯄꯥꯟ ꯂꯝꯕ ꯊꯣꯛꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯌꯨꯍꯦꯟ ꯃꯄꯥꯟ ꯊꯣꯛꯂꯛꯂꯝꯃꯤ ꯁꯣꯝꯗ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯔꯣꯕꯤꯟ ꯑꯃꯗꯤ ꯊꯧꯕꯁꯨ ꯌꯨꯍꯦꯟꯅ ꯂꯥꯛꯂꯤꯕꯁꯦ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯍꯦꯛ ꯂꯣꯏꯕꯒ ꯃꯇꯨꯡꯗꯅꯤ ꯔꯣꯕꯤꯟꯅ ꯇꯨꯡꯂꯣꯝꯗꯒꯤ ꯂꯥꯛꯇꯨꯅ ꯌꯨꯍꯦꯟꯕꯨ ꯃꯆꯤꯟ ꯃꯦꯟꯈ꯭ꯔꯦ ꯀꯟꯅ ꯐꯥꯖꯤꯜꯂꯝꯃꯤ ꯊꯧꯕꯁꯨ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯈꯣꯡ ꯑꯁꯦ ꯃꯥꯅ ꯐꯥꯔꯒ ꯊꯝꯃꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯌꯨꯍꯦꯟꯕꯨ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯃꯃꯥꯏ ꯃꯃꯤꯠ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯊꯝꯃꯤ ꯊꯧꯕꯅ ꯂꯥꯎꯒꯅꯨ ꯍꯦꯛ ꯂꯥꯎꯔꯕꯗꯤ ꯅꯪ ꯍꯥꯠꯀꯅꯤ ꯁꯣꯝꯗ ꯑꯃꯨꯛ ꯂꯥꯛꯄꯁꯦ ꯌꯨꯍꯦꯟ ꯆꯠꯂꯛꯃꯟꯗꯕꯁꯤꯗ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯟꯗꯨꯅ ꯃꯍꯥꯛꯁꯨ ꯌꯨꯍꯦꯟ ꯊꯤꯕ ꯊꯣꯔꯛꯂꯝꯃꯤ ꯀꯧꯗꯨꯅ ꯊꯣꯔꯛꯏ ꯔꯣꯕꯤꯟꯅ ꯏꯇꯥꯎ ꯑꯃꯁꯨ ꯂꯥꯛꯂꯦ ꯃꯁꯤꯃꯁꯨ ꯐꯥꯔꯁꯤꯔꯥ ꯊꯧꯕ ꯑꯃꯗꯤ ꯔꯣꯕꯤꯟꯅ ꯂꯥꯛꯄꯕꯨꯁꯨ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯖꯤꯜꯂꯒ ꯐꯥꯈ꯭ꯔꯦ ꯅꯪꯕꯨ ꯐꯥꯔꯤꯕꯁꯦ ꯍꯦꯛ ꯂꯥꯎꯕ ꯇꯥꯔꯕꯗꯤ ꯅꯪ ꯁꯤꯔꯦ ꯈꯪꯉꯣ ꯂꯣꯏꯔꯦ ꯈꯪꯉꯣ ꯂꯥꯛꯄꯅ ꯄꯥꯈꯠꯅ ꯅꯈꯣꯏ ꯀꯅꯥꯅꯣ ꯑꯩ ꯊꯥꯗꯣꯛꯑꯣ ꯊꯧꯕꯅ ꯋꯥ ꯉꯥꯡꯒꯅꯨ ꯅꯪ ꯁꯤꯅꯤꯡꯕ꯭ꯔꯥ ꯑꯁꯨꯝꯅ ꯌꯨꯍꯦꯟ ꯑꯃꯗꯤ ꯂꯥꯛꯄ ꯆꯤꯡꯈꯣꯡ ꯍꯥꯏꯕꯗꯤ ꯂꯥꯏꯖꯤꯛ ꯁꯤꯐꯝ ꯑꯗꯣꯝ ꯇꯝꯅ ꯄꯨꯗꯨꯅ ꯂꯥꯛꯑꯝꯃꯤ ꯌꯨꯍꯦꯟꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯀꯗꯥꯏꯗꯅꯣ ꯅꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯄꯨꯔꯤꯕꯁꯤ ꯀꯗꯥꯏꯗꯅꯣ ꯔꯣꯕꯤꯟꯅ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯦꯅ ꯈꯪꯒꯗꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯣꯕꯤꯟ ꯊꯧꯕ ꯑꯅꯤꯅ ꯂꯥꯛꯄ ꯌꯨꯍꯦꯟ ꯑꯅꯤꯕꯨ ꯑꯗꯨꯝ ꯄꯨꯗꯨꯅ ꯂꯥꯛꯄꯁꯤꯅ ꯐꯨꯕ ꯌꯥꯕ ꯐꯨꯔꯦ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯁꯥꯗ ꯁꯤꯔꯤꯕ ꯖꯟꯇ꯭ꯔꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯊꯠꯊꯠꯂꯝꯃꯤ ꯃꯨꯜꯂꯝꯃꯤ ꯑꯗꯨꯒ ꯊꯧꯕꯅ ꯍꯥꯏꯔꯛꯏ ꯁꯤꯍꯧꯔꯣ ꯐꯠꯇꯕ ꯄꯥꯄꯤ ꯑꯅꯤ ꯂꯥꯛꯄꯅ ꯏꯇꯥꯎ ꯑꯅꯤ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨ ꯌꯨꯍꯦꯟꯅꯁꯨ ꯏꯇꯥꯎ ꯄꯨꯜꯂꯤꯕꯁꯤꯃꯨꯛ ꯊꯥꯗꯣꯛꯄꯤꯌꯨ ꯔꯣꯕꯤꯟꯅ ꯆꯪꯁꯤꯟꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯜꯂꯤꯕꯁꯤ ꯊꯥꯗꯣꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯔꯣꯕꯤꯟꯅ ꯑꯃꯈꯛꯇ ꯉꯥꯏꯔꯦ ꯂꯥꯎ ꯏꯇꯥꯎ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏꯁꯦ ꯅꯨꯄꯥ ꯑꯃꯗꯃꯨꯛ ꯐꯥꯕ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯀꯩꯗꯧꯍꯧꯔꯤ ꯌꯨꯍꯦꯟ ꯂꯥꯛꯄ ꯃꯈꯣꯏ ꯑꯅꯤ ꯀꯤꯕꯅ ꯃꯥꯒꯤ ꯃꯥꯏꯊꯣꯡꯁꯤꯡ ꯑꯁꯤ ꯀꯣꯏꯔꯤ ꯂꯩꯗꯨꯅ ꯌꯦꯡꯕ ꯍꯧꯔꯛꯏ ꯌꯨꯍꯦꯟꯅ ꯏꯇꯥꯎ ꯃꯐꯝꯁꯤꯕꯣ ꯂꯥꯛꯄꯅ ꯃꯥꯅꯦ ꯂꯥꯏꯖ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯦꯟꯒ ꯍꯦꯛ ꯇꯧꯔꯛꯄꯒ ꯁꯥꯎꯝ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯏꯖ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯂꯥꯛꯄꯕꯨ ꯃꯈꯧꯔꯤ ꯑꯁꯤ ꯃꯦꯠꯇꯨꯅ ꯍꯥꯠꯂꯝꯃꯤ ꯌꯨꯍꯦꯟꯗꯤ ꯀꯤꯈꯤꯕꯅ ꯆꯦꯟꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ ꯌꯨꯍꯦꯟꯅ ꯅꯪ ꯀꯅꯥꯅꯣ ꯂꯥꯏꯖꯅ ꯑꯩꯕꯨ ꯈꯪꯗ꯭ꯔꯕꯣ ꯂꯥꯏꯖ ꯃꯥꯒꯤ ꯁꯛꯇꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯑꯣꯜꯂꯛꯏ ꯌꯨꯍꯦꯟ ꯂꯥꯏꯖ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ
ꯅꯪ ꯑꯩꯕꯨꯃꯛꯇꯗꯤ ꯀꯟꯕꯤꯌꯨ ꯂꯥꯏꯖ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯞꯆꯔꯛꯏ ꯂꯥꯏꯖꯅ ꯀꯟꯕꯤꯕ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯥꯏꯖꯅ ꯌꯨꯍꯦꯟꯕꯁꯨ ꯍꯥꯠꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯆꯤꯡꯈꯩ ꯀꯩꯅꯣꯅꯦ ꯑꯅꯤꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯪꯉꯛꯇ꯭ꯔꯤꯁꯤꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯇꯨꯅ ꯌꯦꯡꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯗ꯭ꯔꯦ ꯑꯗꯨꯕꯨ ꯆꯤꯡꯈꯩꯅ ꯈꯜꯂꯤ ꯃꯈꯣꯏꯅꯗꯤ ꯑꯩꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯁꯤꯅꯦ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯔꯣꯕꯤꯟ ꯊꯧꯕꯁꯦ ꯐꯥꯝ ꯑꯁꯤ ꯒꯦꯠ ꯌꯧꯔꯛꯂꯦ ꯆꯤꯡꯈꯩꯁꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯍꯥꯏꯐꯦꯠꯇ ꯐꯥꯎꯕ ꯌꯦꯡꯂꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯃꯍꯥꯛꯁꯦ ꯊꯣꯔꯛꯂꯝꯃꯤ ꯔꯣꯕꯤꯟꯅ ꯏꯇꯥꯎ ꯑꯃꯁꯨ ꯊꯣꯔꯛꯂꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯁꯣꯝꯗ ꯂꯥꯛꯏꯅꯦ ꯂꯨꯝꯃꯨ 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 ꯍꯥꯏꯗꯨꯅ ꯑꯅꯤꯁꯦ ꯂꯨꯝꯃꯤ ꯊꯧꯕꯁꯨ ꯂꯨꯝꯃꯨ ꯆꯤꯡꯈꯩꯅ ꯀꯔꯤꯅꯣꯅꯦ ꯃꯈꯣꯏ ꯑꯅꯤꯁꯤꯕꯣ ꯀꯗꯣꯝ ꯆꯠꯈꯤꯕꯅꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯊꯧꯕ ꯌꯥꯝꯅ ꯊꯨꯅ ꯆꯤꯡꯈꯩꯒꯤ ꯃꯥꯡꯃꯛꯇꯗ ꯊꯣꯔꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥꯏꯗ ꯀꯤꯟꯅ ꯊꯤꯟꯖꯤꯜꯂꯤ ꯆꯤꯡꯈꯩꯁꯨ ꯆꯩꯅꯥꯗꯨ ꯐꯥꯎꯕꯗꯒꯤ ꯑꯌꯣ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯉꯥꯏꯍꯥꯛꯇꯪ ꯅꯣꯟꯊꯩ ꯔꯣꯕꯤꯟꯅ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯨꯃꯤꯠ ꯁꯨꯔꯕꯅꯤ ꯆꯤꯡꯈꯩꯅ ꯍꯦ ꯅꯈꯣꯏ ꯀꯅꯥ ꯀꯅꯥꯅꯣ ꯊꯧꯕꯅ ꯍꯧꯖꯤꯛ ꯅꯪꯅ ꯃꯗꯨ ꯈꯪꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯅ ꯐꯥꯖꯤꯟꯈ꯭ꯔꯦ ꯄꯨꯟꯁꯤꯟꯈ꯭ꯔꯦ ꯃꯆꯤꯟ ꯃꯦꯟꯈ꯭ꯔꯦ ꯆꯤꯡꯈꯩꯕꯨ ꯆꯤꯡꯈꯣꯡ ꯑꯁꯤ ꯇꯝꯅ ꯄꯨꯔꯛꯏ ꯆꯤꯡꯈꯣꯡ ꯑꯁꯤ ꯍꯦꯛ ꯎꯕꯒ ꯆꯤꯡꯈꯩ ꯑꯁꯤ ꯏꯄꯥ ꯄꯥꯈꯠꯄꯒꯨꯝ ꯇꯧꯏ ꯊꯧꯕꯅ ꯆꯤꯡꯈꯩꯒꯤ ꯈꯨꯗꯥꯡ ꯑꯁꯤꯗ ꯁꯤꯔꯤꯕ ꯖꯟꯇ꯭ꯔ ꯑꯁꯤ ꯂꯧꯊꯣꯛꯂꯝꯃꯤ ꯄꯨꯜꯂꯤꯕ ꯃꯆꯤꯟ ꯑꯁꯤꯁꯨ ꯊꯥꯗꯣꯛꯈ꯭ꯔꯦ ꯆꯤꯡꯈꯩꯅ ꯅꯣꯏꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏ ꯀꯅꯥꯅꯣ ꯊꯧꯕꯅ ꯆꯤꯡꯈꯩꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯂꯥꯏꯖ ꯂꯥꯏꯖ ꯍꯥꯏꯗꯨꯅ ꯀꯧꯏ ꯂꯥꯎꯏ ꯉꯁꯤꯗꯤ ꯅꯪꯅ ꯄꯥꯝꯕꯗꯨ ꯅꯤꯡꯕ ꯊꯨꯡꯖꯔꯣ ꯅꯪꯒꯤ ꯂꯃꯟ ꯈꯨꯝꯖꯔꯣ ꯃꯈꯣꯏ ꯂꯥꯛꯂꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯏ ꯆꯤꯡꯈꯩꯅ ꯋꯥꯈꯟꯗ ꯀꯩꯅꯣꯝꯃ ꯈꯜꯂꯛꯏ ꯂꯥꯏꯖ ꯃꯥꯅꯦ ꯃꯐꯝ ꯑꯁꯤꯃꯛꯇꯗꯅꯤ ꯂꯥꯏꯖꯗꯣ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯁꯣꯟꯕ ꯍꯧꯔꯛꯏ ꯆꯤꯡꯈꯩꯁꯨ ꯀꯤꯅ ꯄꯥꯈꯠꯅ ꯆꯦꯟꯒꯦ ꯇꯧꯔꯤꯉꯩ ꯂꯥꯏꯖ ꯆꯤꯡꯈꯩꯕꯨ ꯂꯥꯛꯇꯨꯅ ꯆꯦꯟꯈꯤ ꯀꯗꯣꯝꯗꯒꯤ ꯊꯣꯔꯛꯈꯤꯕ ꯀꯗꯣꯝꯗꯒꯤ ꯂꯥꯛꯈꯤꯕ ꯁꯥꯎꯕꯅ ꯈꯪꯗ꯭ꯔꯦ ꯆꯤꯡꯈꯩ ꯏꯃꯥ ꯂꯥꯎꯕ ꯐꯥꯎꯕ ꯅꯪꯍꯧꯗ꯭ꯔꯦ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯆꯤꯡꯈꯩꯕꯨ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯁꯨꯝ ꯄꯨꯈ꯭ꯔꯦ ꯐꯠꯇ꯭ꯔꯕ ꯃꯔꯥꯟꯅ ꯃꯄꯣꯠ ꯐꯥꯔꯕ ꯆꯤꯡꯈꯩ ꯑꯁꯤ ꯂꯥꯏꯖꯅ ꯃꯥꯒꯤ ꯅꯤꯡꯉꯝꯗꯕ ꯊꯋꯥꯏ ꯑꯁꯤꯅ ꯂꯃꯟ ꯈꯨꯝꯈ꯭ꯔꯦ ꯑꯁꯨꯝꯅ ꯆꯤꯡꯈꯩꯅ ꯁꯤꯔꯕ ꯃꯇꯝ ꯑꯁꯤꯗ ꯂꯥꯏꯖꯅ ꯀꯟꯅ ꯀꯟꯅ ꯊꯃꯣꯏ ꯄꯦꯟꯅ ꯂꯥꯎꯏ ꯑꯩ ꯂꯃꯟ ꯈꯨꯝꯕ ꯉꯝꯂꯦ ꯅꯨꯃꯤꯠꯇꯨꯒꯤ ꯂꯃꯟ ꯑꯩꯅ ꯁꯤꯡꯂꯦ ꯍꯥꯏꯗꯨꯅ ꯊꯃꯣꯏ ꯄꯦꯟꯅ ꯂꯥꯎꯖꯩ ꯑꯃꯨꯛꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯇꯨꯡꯗ ꯃꯍꯥꯛꯁꯦ ꯍꯤꯡꯅ ꯀꯞꯂꯤ ꯂꯥꯏꯖ ꯑꯃꯨꯛ ꯍꯟꯅ ꯔꯣꯕꯤꯟ ꯑꯃꯗꯤ ꯊꯧꯕꯗ ꯑꯣꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯋꯥ ꯍꯥꯏꯔꯛꯏ ꯏꯕꯨꯡ ꯑꯅꯤꯅ ꯑꯩꯒꯤ ꯅꯤꯡꯕꯁꯦ ꯊꯨꯡꯍꯟꯕꯤꯔꯦ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯑꯁꯦ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯄꯥꯡꯊꯣꯛꯄꯤꯔꯛꯑꯣ ꯂꯩꯔꯝꯂꯦꯟꯗ ꯏꯪꯅ ꯆꯤꯛꯅ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯦ ꯂꯩꯔꯨꯔꯒꯦ ꯊꯧꯕꯅ ꯅꯪꯕꯨ ꯅꯕꯨꯡ ꯑꯅꯤꯅ ꯁꯣꯏꯗꯅ ꯂꯩꯔꯝꯂꯦꯟ ꯇꯥꯅ ꯆꯠꯅꯕ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯆꯠꯂꯒꯦ ꯅꯪꯁꯨ ꯆꯠꯂꯣ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏꯁꯦ ꯀꯥꯏꯅꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯧꯕ ꯑꯃꯗꯤ ꯔꯣꯕꯤꯟꯅ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯕꯨ ꯀꯧꯕ ꯂꯥꯛꯏ ꯔꯣꯕꯤꯟꯅ ꯑꯣꯖꯥ ꯃꯥꯏꯕ ꯑꯃꯨꯛꯀ ꯊꯣꯛꯄꯤꯔꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯏ ꯅꯤꯡꯊꯦꯝꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ ꯅꯤꯡꯊꯦꯝꯅ ꯏꯆꯥꯁꯥ ꯅꯈꯣꯏ ꯂꯥꯛꯂꯕ꯭ꯔꯥ ꯀꯔꯤ ꯑꯃꯨꯛ ꯇꯥꯟꯅꯁꯤꯒꯦ ꯊꯧꯕꯅ ꯑꯣꯖꯥ ꯊꯕꯛꯁꯤꯡꯗꯣ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯦ ꯃꯥꯒꯤ ꯃꯊꯧ ꯃꯉꯝꯁꯦ ꯃꯁꯤꯇꯪ ꯄꯥꯡꯊꯣꯛꯄꯤꯁꯤ ꯅꯤꯡꯊꯦꯝꯅ ꯊꯧꯅꯥ ꯐꯔꯦꯗ ꯅꯈꯣꯏ ꯑꯅꯤꯗꯤ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯔꯦ ꯌꯥꯝꯅ ꯊꯨꯅ ꯄꯥꯡꯊꯣꯛꯅꯕ ꯇꯧꯁꯤ ꯑꯗꯨꯗꯤ ꯉꯁꯤꯃꯛ ꯇꯧꯔꯁꯤꯔꯥ ꯃꯈꯣꯏ ꯑꯅꯤꯁꯨ ꯉꯁꯤꯃꯛ ꯇꯧꯁꯤ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯦ ꯆꯤꯡꯈꯣꯡ ꯑꯗꯨ ꯇꯝꯕ ꯂꯥꯛꯑꯝꯃꯤ ꯆꯤꯡꯈꯣꯡ ꯑꯁꯦ ꯍꯦꯛ ꯌꯧꯕꯒ ꯑꯃꯥꯏꯕ ꯅꯤꯡꯊꯦꯝꯅ ꯂꯩꯔꯣꯟ ꯁꯣꯟꯕ ꯍꯧꯈ꯭ꯔꯦ ꯂꯩꯔꯣꯟ ꯁꯣꯟꯗꯨꯅ ꯂꯥꯏꯖꯒꯤ ꯊꯋꯥꯏ ꯑꯁꯦ ꯀꯧꯊꯣꯔꯛꯏ ꯑꯗꯨꯒ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯁꯔꯨ ꯄꯣꯂꯥꯡ ꯑꯁꯦ ꯀꯗꯥꯏꯋꯥꯏꯗ ꯇꯥꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯊꯤꯔꯛꯏ ꯐꯪꯂꯦ ꯍꯧꯖꯤꯛꯇꯤ ꯂꯥꯏꯖꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯑꯁꯦ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗꯗꯤ ꯂꯥꯏꯖꯒꯤ ꯁꯛꯇꯝ ꯑꯁꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯃꯌꯦꯛ ꯁꯦꯡꯗꯨꯅ ꯑꯗꯨꯝ ꯎꯔꯛꯏ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯑꯃꯥꯏꯕꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯇꯨꯡꯗꯗꯤ ꯂꯥꯏꯖꯒꯤ ꯊꯋꯥꯏ ꯃꯤꯔꯦꯟ ꯃꯥꯡꯈ꯭ꯔꯦ ꯂꯩꯔꯝꯂꯦꯟꯗ
ꯅꯨꯡꯉꯥꯏꯅ ꯀꯥꯕ ꯉꯝꯖꯈꯤ꯫ ꯔꯣꯕꯤꯟ ꯑꯃꯗꯤ ꯊꯧꯕꯁꯨ ꯅꯨꯃꯤꯠꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯁꯤꯒꯨꯝꯕ ꯑꯀꯤ ꯑꯈꯪ ꯊꯧꯗꯣꯛꯁꯤꯡ ꯊꯦꯡꯅꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ꯫ ꯑꯁꯨꯝꯅ ꯑꯏꯕꯅ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯛꯂꯤ꯫ ꯋꯥꯔꯤ ꯑꯁꯤ ꯏꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯖꯔꯛꯂꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫